ngasi phongkhiba kangleipakki maira newsdagi maruibi ipausung memna thamjage laingaki thawongda lomi sung penadre NILSCTL laubana mapu web sinpam oiriba lam damasida lenga madi mari lenaba agriculture department singna lomi da sathariba thawong sing yamna thamoi sokningai ni haukiba me ahumdagi satharagliba kukizo militant singna satharagliba landa sina lomi singda hainingai leitana awaba piri haina nongsup imphal lomi sinmi sakhot thawrang loop NILSCTL gi sir aman hairi lobasigi general secretary Brajamani ni singhana khuyek piduna thadorak pa sir asina hai koki militant singna isingi maril thingzinba nomai kapsinduna lomi sing sokiba lawpan ma ngamkhidaba kaya sigi awaba si khra da oirebasu koknaba compensation pinaba home department senpam kai thabirakibani masida lomi singna harauzaki laingakta law lokpa ngamnaba senpam adu pibiyu haina wakatuna laki senpam asi athubada pirani haiduna mari lenaba singna kyarak hana thajaba pirabasu pibidana lakli hari siolasin hai lomi miyamna wakat manmadagi kokomi farmers wing nasu athubada pinaba deadline ama piduna warning topiki kokomi farmers wing gi khongthang adu sawatkani haiduna lomi miyamnasu sem saduna lakibani adubu cabinet miphamna ayaba pibibadagi khongjang handoklabasu haujik phawba pibidre haujik lomi sing phawwan ba phangnadre sengi mamalsu wangle sentok lambi su leiti wabana hainingai leitraba matamasida lomi singbu awaba pibisi pende angan phau thaduna awat pa phau khara menkhanaba lomi singna hotnagadabasu irrigation gi khudong saraba miyunari phawdi haujik phawba pibidri lana si athubda loisinbigi waphamsu leitri masida mamangda thengna awabadu koknaba pambai thawrang su tawbo udri Agri Department gi scheme da yauriba borewell hutpagi pukri tawbagi farmers mission pibigi thabak su kari yamata tawdri asi yauna awaba wariba lomi singda lenga madi Agri Department na sathariba thawong si lomi singbu namthaduna thamnaba state asi sauna mipal tangnaba silli haijaningi thawong asi asumba nate masi tawbiganu athubada mathak thamjakhiba wafam singa si miyamgi khalaga thabak to onthokpiyo hairakli amaromdana Irabat Foundation Manipurna Kobi KG lising ohum relief camp sing amadi khulngak pasingna khusinakre Manipur haujik sathariba akanba lan asida aikhoina tawgadaba thabak singi manungna maru oiba si chanaba chinjak puthokpa haibisini pandamasigi makhara Irabat Foundation Manipurna sangshiliba manama sing thaduna sathok marang kaina puthoktuna puk thana sajanaba madi senthok leinaba sangshilakpa thabak thoromgi manungsana ngasi lomi singna labukta kumduna ensang napi mahi marung thaduna mapung mari pharakli mahi marung pali yonduna sel onthokpa yari lomi miyamnasu harauri lengana maru oina horticulture department na matam sana pirakpa maru marang singasi thaduna mahi marong marik sumna pali haina Irabat Foundation Manipur gi secretary organization gi thawpuriba en yaima maitaina press thadorakwa siol amana hairi siolasin hai haujik luraba wafamdi mana masing yongadaba matamasida kaithilda haraga yonbada fawbada lebinaba leitre khungang mayolamda haujik kobi phul thamset hawai tharakna pik thale masigi maramde haujik leidiba crisis asina Manipur gi kaithil yamna piksin kibadagi ne hari Seolasin hai sel tingna lomi kyana lan sida awaba kongoi tungoi naramlaga handaki lan sina agriculture horticulture veterinary fishery singu department singdagi lupa crore samri hena mang takanduna Manipur gi setmilon da sauna saifu pirakliba sidagi khradang oirabasu koknaba haiduna thawai khubak to haptuna mahi marong insang napi tharakpani asiguma tanja sida kaithel gi awaba mayungnaraba lomi singi yengduna Irabat Foundation Manipur amadi horticulture department ga kusamnaduna yonpham leitraba manama sing kobi phul kobi thamset hawai tharakna singma kaya lomi singdagi leisilaga lanjenari bisingi lepham singda amadi khulngak tuna leibak ke asabu thodang lauri bisingda mateng pangmani haidi ngasi Imphal East ki sohumbum temporary prefabricated center home da ikau yengkhuman korkon Saikul Gwaltabi Dolai Thabi Susampur Itham Moyang Puril digi lakpa lanjenarak pumapam digi miyoi satruko kuntraga mari Sohumbum Biramangol College ta hangliba relief camp da ladiba inmate Zamaga Marfu Sajiwa prefabricated center home da miyoi satrika taraga manga nongsum da leiba khulngak pasing kaibi da leiba khulngak pasing da punna kobi phul kg lising ahum khudol Irabat Foundation na horticulture department ge kusamnaraga tengbangkhre Makasa tharak poina kangleipakki mairagi editorial mayamna thamjagi leibak miyamna khulngak libasingi damakta pambom tingna lepigadabani
Manipur kuki narco terrorist na landarak na Manipur maset thugainaba honarakpa loinana yum kai kya mai thaduna miyoi lising khumpurom relief camp na sangjapam loduna lehenba miyoi sani gi mathakta hatkhiba miyoi kungani palom thiba khangdana lerakli thokliba kanglup anigi lanasi Manipur lenga amadi barat lenga na tha mapan helaba phawba loisinba ngamdana leidi Manipur lengaksu mamingtagi oina leiduna lanasi lusinanaba honabada lawphom thokka thaudang adu lodana ningaidana leithopugum tawri Pibam masida Maraybak Manipur bukanabigdamakta lanpamda sangduna lan ngak thokliba haibadi lan thingnariba si khul ngakpa khunja volunteer sing asin oiri makhoi na ngakpi sanbiramdaba tarabadi kuki narco terrorist na laksilaktuna Manipur si maset tana thugairamba phawiyai maduna hauzik lanpamda sangduna lan thingnariba khunja volunteer singgidamakta lebak miyamna pampom tingna lepiduna makhoi na yeknabaga lan thingnaba matamna tangai fadana sangadaba polam singadu amata wathandana makhoi gi thawna hapiba sungani yamna nungaitribadi hauzik ningtham tha matam sida numit kharani gi mamangdagi nong surakpadagi ingbagi sang henjilakpa amadi khulngakpa khunja volunteer singgi bunker kaya ising thumba yauksilakpa loinana makhoi gi laifam chafam phawda ising changsilakpagi awaba ma mayonari maduna makhoi gi haksangna nungaitaba kya thulakpa yari miyoi bahaibasi sadabadagi tumdabana hena haksang su I haibasi analayeng lamna khanghairaba doctor singna phongdok naraklibani maduna khulngak liba khunja volunteer singna karamna sari thakli tumli haibadu laibak miyamna hakthengna yengsin biduna mathau taba polam sing amata watana bohona bipam thui maduna trabadi khunja volunteer singi haksang amadi pukning wakal son tharakpi asoba maram ama oigadoribani laibak miyamna makhoi gi damakta pambom tingna lepli haibadu thabakna sapsana utpangamba tarabadi makhoi gi wakal loksing amasum pangal thona kan khalaktuna mayoknaba lanpamda sok thaba leitana lanthingnaba ngamgadoribani khulngakpa khunja volunteer singgi manungda sahi kun phawba sudriba naha kaya yauri makhoi gi manungda hauzik pangthokliba 12 ki examination thagadaba naha kaya ama exam thaba budi ireibak Manipur kanman hena lui haiba khanduna exam thadana lan ngakpa yaudun leiribani hiramsigi matangda mama oibi kyana masa oibasingna exam thaba yaudana lan ngakpa yaukibada mamittagi mapitana ningamdaba phongdokpa loinana masana lanphamda sangduna lan thingnariba si mai pakpa oiyu haiduna yepa thaujal piribani maduna hauji khwaidigi maru oiribasi ireibak Manipur si thugaina bohonaba miyoi kya leptana thulai aphongba yeknaba khanglabasu Manipur lenga amasum barat lengakna matam sana maithiba pinaba honadi barat lengaknasu Manipur si barat ki manungda leiba state amani haiba phawba khandabagum tawi masigi mayek senglaba khudam haibabu tha tara farakadoraba kanglup anigi sathiraba lana sigi matangda barat ki prime minister Narendra Modi na wahi ama phawba haidana tuminna laithokliba sina mayek sengna taklabani haibi aduga Manipur miyamna election gi matamda vote piduna miyamgi mihut oina khankraba majority oikiba BJP gi MLA singi oiba lenga ama isau sauna lingduna leraga Maraybak Manipur bu kanma ngamdaduna hauzik mithibong mitambal gi saklo lauduna leiri haina lebak miyamna aduki matik penduna phungdok narakliba sini maduna hauzik aikhoi gi mangda taaduna leiriba si ireibak Manipur kan bahaibisini ireibak Manipur kannabagi damakta mayoknaba lanphamda mathau taribasi lanthengnagadauriba lanmi sing aduni adugumba lanmi sing adu ngasidi aikhoigi tungi yumburel oihaugadoriba naha kya sungthoraktuna lanthengnari loinana naha kya amasu thawaina pontha pikre maram aduna ireibak Manipur yeknabagi makhuttagi kannanaba yeknababu sapsana maithiba piba ngamnabagi damakta khulngakliba khunja volunteer singi damakta lebak miyamna amata oina pambom tingna leminasi makoina lanthengnaba matamda sangba polam sing amata awat apa lehendanaba leba asida leiriba lairaba madi ina khunba haibadu thidana lawphom thoko thaudang adu sapsana lauduna khulngakliba singi thawna pangal hapiduna Manipur imana yaifaba amadi langam phiral thetpa haibadu oigani haibadu Manipur miyam punna khangminasi atopa pawmandana senapati gi Sadim Hills range ta ekar tarada tharamba poppy pambi sing yanthatuna mangankhre Manipur lengana sangsilakhiba war on drug ki saruk ama oina lamdam sigi singi mafam kyada ain kaina tharama poppy pambi sing yanthatuna manghanbigi thabak leptana satharakli khongjang asigi saruk ama oina ngarang senapati district ki Sadim Hills range ki akoiba mafam singda park sana tharama poppy pambi sing yanthatuna manghankhre hari police ki paun hai Senapati district police 109 battalion CRPF force Marisuba IRB Tafau District Administration gi Mihut Singh Executive Magistrate CH Nelly
SDC Senapati yauna ayuk pung taradagi nungthil pung ahum phawba sadakhiba drive ta Sadim Hills Range ki lam acre tararom na tharama poppy pambi sing yantatuna mohan khriadi thaudu aduga mari lainal Senapati police na FIR number 6 close to 2024 SPT PS US 18 close B 46 NDN PSA ki makhada sumoto case ma lokhale hari Tentang na to papaw mo na Thawal College ki sahi ki award yen to kre Thawal College ki sahi ki oiba pangthokpa annual award distribution 2022-23 ki thoram ngasi Thawal College Teachers Association TCTA amadi college asigi internal quality insurance cell IQAC na puna sinduna college asigi multipurpose hall pangthokre thoram madura Thawal College ki principal professor M Bina college asigi TCTA ki president S Ebuyaima IQ AC की coordinating professor K.S. Zugindro, history department की head of department associate professor N. Chetrabati amadi English department की associate professor W. Mayamana athoba mithung sing oina saruk yaki. Thauram की mapung oiba saruk ama oina athoba mithung sing na college asigi thoidok hendok laba mahiroi sing da tuan ba donor sing na sponsor torakpa award humpurom college asigi mahiroi sing na kusenaki. Thauram gamari lainana wangang wada college asigi principal professor M Binan hai mahiroi sing na makhoi gi punsida mamanaba sing gi marakta self competition ama leptana satharabadi makhoi gi tungi punsida afaba mai pakna mi ama oiba ngamgani ngasi gi thauram adu college aside award donate torakiba mioi kyasu saruk yakhiari loisalak poina panam pausi edi gi maroiba paw moina mayam da thamjage assembly mifam governor gi houdok warol MEETEILOL the pibiyu MEELAL na lengak taksin kibasing budget the MEETEILOL amadi mitei meki senpham hapiyu lol as Indian classical language salana ba house na warep labiyu net amadi civil service exams mitei mek ta thaba yana ba house na khanaduna mari lena basingda taksin gadabani mitei mek khakki oiba university ama linglabadi tungi mirol kana boigani Thasigi Sasat Kungani Pani Hogadoriba Manipur Legislative Assembly ki mifamda governor na houdok warol pibda MEETEILOL na pibiyu haina MEETEILOL iek loina sirol apun malup MEELAL gi maike digi taksin lakli ngasi nungthil kanglapat paring da leiba MEELAL gi mayai loisang na pawmi sing unaba mada lup asigi president khaidem ingosan hai handak ki assembly session gi ahawba numita thamgadoriba governor gi warol du mitei mek ta su phongbina ba governor Anusia Uikeda memorandum ama tha asigi sasat kunna pisinduna taksin ma lekre loinana governor gi warol su MEETEILOL da pibina ba wafam su stirol tu da pali mitei me asi matam kuina dagi Manipur Legislative Assembly na thairaga lakli assembly session gi discussion singda legislature singna English lol ka hena sejana ba thengnai MEETEILOL haibisi lamdam asida khunda minariba yellow purup singi fauna role amasu oiribani maram aduna yariba makai assembly gi proceeding kudingmakta MEETEILOL sejana biyu loinana house ki record thambagi damak handaki session asidagi hogduna mitei mayek ta fognaba governor da pisin kiba memorandum adudasu haijakhiba lekre Magna makata na hai mitei mayek amadi MEETEILOL asi mapung phana sakhonaba amadi tungi mirol na lol asibu research na singbising tawbada khudong chanaba budget lol asigi senpham hapasungani madugi mathakta MEETEILOL asi Indian classical language singi manungda sannanaba house na warep lawduna mari leinaba authority da khangangadabani amaramda net amadi civil service ki exam se mitei mek thaba yanaba pangtokadoriba assembly session asida puthoktuna khanabiyo loinana warep ama lawraga mari leinaba authority da iba siro loina tharabadi afaba khongthang oigani Malem Guena Lola Masum Mayek Puna Lady Basi, Samagani Fukaktani, Mashida MEETEILOL Amasu Mitei Mek Yauribani, Mitei Mek Amadi MEETEILOL Malem Gitakta Lemzaning Oiba, Pidama Pangmangam Libasi, Shatoxaning, Hena Sakot Hanba Hibisi, Equipunamaki Taudani, Hiramasida Lenga Kimeki Matauta, Tabak Toram Kudimang, Packet Peggy Tai for the Ballet, Mashida Natana, MEETEILOL Amasum. Mitei me khaktagi oiba university ama linglabadi tungi mirol da atuki matik kana ba piba ngamgani hanasu magna fongdoki adu hausukuina di myam paw smatang sa lusinjarage ama so myam pun ano update ngaminasi